Numit khudingi cycle thaurabadi obesity, heart disease, cancer singba laina kayadagi ngakthokpa ngami. Cycle Thoubana sahi matang khudimaki miyoida Kannaba Kayamarum pi. Sang naina haksang sajel taubagi mawongda numit khudingi cycle thaurabadi obesity, heart disease, cancer, mental illness, diabetes amasung arthritis na singba khudong thiningai oiraba laina kayadagi ngakthokpa ngami. Haksang leng otpagi sang watlaba ngasigi mirolna sajel taunabagi tokhaiba matam kaithoktrabasu isagi thabak satpada cycle thauraga chatlabadi hiram kayada kanaba fangi. Thabak natraga thabak satpa natraga potchei leiba satpada cycle thauraga chatlabadi isagi ithaudasu akaiba pidabaga loinana haksang sajelsu adumak tauri haina lawba yai. Numit khudingi cycle Thoubana piriba kanaba singdi heart phahanba, muscle kalhanbaga loinana flexible oihanba, tang lengthok lengsin tawbada nungaihanba, stress hantahanba, haksangi phibam phajahanba, saru kalhanba, fat ki saru hantahanba, laina kayamarum ngakthokpa ga loinana anxiety amasung depression hantahanba sin singbani. Cycle Thoubana metabolic rate hantahanbaga loinana muscle semtokpa amasung body fat laukthokpa maramna haksangi arumba hantahanbada mateng pangi. Ka hena wadaba mawongda haksang sajel tawba yaba khwaidagi phaba pambaidi cycle Thoubani. British researchers singna chathagiba study amagi report na haiki mipum khudimak masa mau phana lainabagidamak haksang sajel tawduna chayol amada calorie 2,000 rom manghan khiba mathau tai. Tapna cycle thauba matamda pung khudingi calorie 3 mangki. Numit khudingi pungkhai ama cycle thauba tarabadi sahi amagi manungda fat kilogram 5 rom mangkhini hairi. Netherlands gi researchers singna masagi sahi kun amasung sahi maudraumdogi manungda leiba miyoi 19,000 da sahi 13 subna study zathabada sang naina cycle Thoubana heart, lungs amasung blood circulation phagathanba maramna thamoi gi laina narakpa yabagi risk hanthali haiba khanglakhi. Cycle Thoubana heart ki muscle sing kankhathali amasung ida yawba fat ki sang hanthali hairi. Masigi sumathakta sang naina cycle Thoubana colon cancer, bowel cancer amasung breast cancer gi risk hanthali haina study amagi report na phungdoki. Finland da pangthokiba study amagi report matungina numit khudingi pungkhai amarom cycle thauba miyoi singda diabetes narakpa yabagi risk sada marfu rom hanthara I hairi. Saru ani tainafam tang da anaba leiba miyoi singi damaktadi cycle thauba haibasina khwaidagi phaba haksang sajelni maramdi cycle thauba matamda saru ani samnafam joint singda ka hena stress pidi. Depression, stress amasung anxiety na singba wakhal laina naraba miyoi singna cycle thauba matamda yamna sauna kanaba phangi hairi. Kanagumba makhong kakhraba natraga satpa ngamdraba miyoi singi damaktadi makhutna khonet oiba khongnet oiba tricycle thaubada chap manana kanaba phangi haina Journal of American Medical Association gi report amana phungdokhi. Channel asibu subscribe tawbiramba amadi video sibu like nambiramba kaubigano.